ꯊꯕꯤꯁꯦ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯍꯧꯔꯦ ꯊꯕꯤꯗꯤ ꯑꯅꯥꯟꯕꯅꯤ ꯊꯕꯤ ꯄꯥꯝꯕꯤ ꯍꯧꯔꯦꯀꯣ ꯁꯤꯗꯤ ꯋꯥ ꯉꯥꯡꯈꯤꯁꯦ ꯃꯐꯝꯗꯨꯗꯤ ꯍꯦꯜꯂꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯁꯤ ꯂꯝꯕꯤꯁꯤ ꯌꯦꯡꯉꯣ ꯈꯨꯠ ꯑꯃꯅ ꯃꯌꯥꯝꯁꯤ ꯇꯨꯔꯦꯟꯅꯤꯀꯣ ꯇꯨꯔꯦꯟꯅꯤ ꯍꯧꯖꯤꯛ ꯇꯨꯔꯦꯟꯁꯦ ꯃꯥꯒꯤ ꯐꯠꯇꯕ ꯄꯣꯠꯀꯟ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯍꯛꯆꯥꯡ ꯐꯗꯣꯏꯅꯣ ꯈꯜꯂꯒ ꯁꯥꯎꯅꯤꯡꯗ꯭ꯔꯦ ꯀꯥꯏꯗ ꯃꯥꯜꯂꯦ ꯁꯤ ꯍꯜꯂꯕꯗꯤ ꯀꯩꯅꯣ ꯐꯠꯇꯕ ꯌꯥꯝ ꯂꯩꯌꯦ ꯈꯪꯗꯦꯅꯦ ꯑꯩꯅ ꯇꯨꯔꯦꯟ ꯊꯕ ꯅꯛꯄ ꯁꯥꯕꯗꯨ ꯀꯩꯅꯣ ꯇꯧꯕꯗ ꯆꯦꯟꯊꯔꯤꯁꯦ ꯌꯥꯝ ꯈꯨꯕ꯭ꯔꯕ ꯃꯐꯝꯗꯨꯗ ꯕꯖꯥꯔ ꯃꯐꯝ ꯂꯩ ꯑꯁ ꯊꯔꯣꯏꯁꯤꯅ ꯃꯔꯣꯜ ꯑꯃ लेदरा ꯊꯔꯣꯏ कैसे दे रहा एक हजार 20 का 3 हो गए 20 का 3 20 का 3 दे दो 20 का 2 3 2 3 2 अरे चावल इसमें चावल मान रहा ये वाला है क्या ये दिखाओ ये वाला हाँ ये वाला देना ये वाला 3 दे दो हाँ बस वो नहीं चाहिए बोल रहा ये दे दो हाँ बराबर इधर नहीं अम्मा चलो चावल